State government amadi center government anigi makhada leiba loisangsing COCOMI na numit nini shutdown laothokhibagi saruk ama oina ngasi thong hangduna leiramba department singda COCOMI gi thomisingna tonga department gi official gi miyoising unaduna sintha lepnaba wapham amuk hana khangankhre hauzik fawada COCOMI gi thomisingna babuparada leiba all secretariat transport department directorate of relief and disaster management Manipur yauna sajen thongda leiba forest department da chatuna shutdown gi wahan thok lehenna khangalamkhe panbaya badi handak jiribamda apikpa angang yauna miyoi taruk tamthina hatkiba aduda matik chaba chenaba miyoi sing matik chaba chairak pinaba tha asigi haukiba tang taratauk-tagi COCOMI na lengaki mafamda taksinduna lakhibani lengaki maikaidagi matam thaduna khongjang hangdokhiba leirabasu lengakna thabak oina onthoroktabadagi ngarang COCOMI na mahailoisang amadi essential gi oiba natana atai lengaki oiba department sing numit nini shutdown lauthokhibani COCOMI na makata na jangsilakliba khongjang asina karamba awanba purakpa haibadu ngaiminaba tari